ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯗ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯁꯤꯔꯤ ꯑꯃꯗꯤ ꯀꯌꯥ ꯑꯃ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏ-ꯇꯦꯛ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯐꯦꯠ ꯇꯥꯛꯆꯒꯦ꯫ ꯑꯩꯅ ꯎꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯋꯥꯔ ꯑꯁꯤꯗ ꯁꯤꯖꯤꯟꯅꯕ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯑꯗꯨꯅꯤ꯫ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯑꯁꯤꯒ ꯀꯨꯀꯤꯅ ꯁꯤꯖꯤꯟꯅꯔꯤꯕ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯑꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯔꯛꯆꯕꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯣꯄꯤꯔꯥꯏꯠꯀꯤ ꯃꯔꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗꯒꯤ ꯀꯛꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯕꯤꯍꯧ, ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯐꯪꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯎꯠꯆꯔꯛꯂꯒꯦ꯫ Підключив. Все, включил очки? Для учебы. Работают они. Для так. На дорогу я вижу лесу. Отлично, есть. Квадратиш, практиш, ну та й в'йо. Паново!